Howjik internet ta yamna wangwang launa nainari bo phom ma thok ni he amasung masigi matang se yamna rare roi pa hana su ta khidri pa maduki matang ni hai maudi Mexico ki beach amatam sida Aorfish hai pa ma ipa pa ba akhoi ki pati gumna pa ba wachet gumna pa ba adung nga type am ni hai masigi nga type se hek samudra ki torban da ka uro pa hai ba se masi yamna rare ni thok pa mati masi thokan da ba adugum thok ba adugum wani aduga karigumba masigi nga se samudra torban da ka thokpa lakpa urapa adu arpati disaster ama destruction ama takpa ma tumba ma si soidana la isini Japanese ki culture the tradition ta hairi banga asina karigumba samudra torban ta lakpa taraga di lakpa ga khani matung de hekta earthquake oipa tsunami oipa asumati oipa haipasni aduna masigi nga se Aorfish ka wisini ipa pa mati masi khoi gi phita gumna pa scale gumna pa adugumba type ki ngani hairi banga se samudra torban ukre Mexico ki masidagi hujik prithibi ki chawar news portal sing asina masiki nga asigi matang ta yamna naidari headlines after headlines ki video kya same sini masibu Aorfish ka tana masi doomsday fish haina su kawi sini makbu urba suksoi dana awaba matare sini tsunami takiba ma Japan da di masi thok di earthquake fish haina su kawi sini Masih point to be noted or if city high Aorfish as a masih samudra ki any mafam the lake on at this masih am the luba mafam the lake aduga surface around 600 meter makata lake aduga mga type ni so am the luba deep sea aduga masigi samudra nga sa samudra always submarine sadly ama sadly jahaz chali aduga samudra fishing to the suparak ta banga aduga submarine chapa scientific ki aduga jahaz sing chapa so masi thengna ta ba samudra ki deep manung da lai pa aduga nga na kari gumba surface ta khalak ta na prithibi ki mit yeng mamang ta beach ta Miyam ki mit mang da thorak pa ta ga ti masi sign ama yaure hai base kinare aduna hujik America da kinari maram asina kari oira pano hai base khangde sini 2025 asida paba bangan side of the Europe te am job destruction lai haibatu oidoribra haibasi am kinare sin hariba fish ase Aorfish kawi amasung masigi matang di amna kanna nainari hojikta news kaya ta headlines ni especially YouTube ta su yang Aorfish discovered in Miami Mexico beach kani yu ma su am thorakani masi am kinare sin hojik America da kari oino khangdi haiduna hojik news am tari malti America gi share bajar de yam satina 1 trillion hena taw no tena ko loss oi pagi wapo mention tawri aduna hojik masigi video se atop channel sa tum this channel se yang selo Aorfish ase uradi kari oirak pagi haiba ki matang se yam kana hojik nei nare yamna makka interesting amadi khangba ya bo phom abanda 2011 da Japan da yamna sathiba tsunami laki earthquake laki masida Japan gi mi sathina siki Japan gi cities ka tauki toiki taki maduta tumba takpado madu billions and billions of dollar tumki bado maduki mang takhi bada hojik phawda Japan recover to bungamdri hairi pani masigi matam sita Aorfish se tara manga muk beach da uki madugi matam da mi singna khanaki maduti karigumba destruction achaupa ma lakadori praka haina mikai mi paina ki haibukum da khani matung da haibu case se prakriti ki chawba destruction ase laki bani hairi aduna makoi ki missing ase masigi fish ase thorak par se something alert me with the bani haina hainari aduga makoi ki Japan ki hana gi makoi mathai thaina ki makoi ki culture and tradition da su hairi wari ase laisini maldi Aorfish hairi se thorak lati masi alert kini amasu mase destruction ki sign pudana lakpani haiba se hujik su makoi ki epic ta makoi ki wari singta masi tradition da iduna laiba wari sini adu hujik America ta hairi Aorfish ti upani atai mafam da ti upaki wa laite aduna hujik yamda kanna mi paina buka loina masi ki upama se kanna nainari aduga su masi masu haine hai magdi masi ki fish ase karigumba uraba adu arbati mafam da ki mi thokho chena ko hai phopta adu yam sathina alert tawi sini aduna Mexico ase masi beach ni aduga mafam ni aduga ring of air haira mafam sida tai sini haibati akhoi earthquake na shock ka to ba du mafam aduna hojik Mexico ki mi singa se amna mi painare aduga khani mamang ta California ki mafam manga taruk ta mai chak to na yam charba destruction am oikrabani prakriti ki aduga madugi mai du mutkhre adugi matung da amuk ka har Aorfish se hojik Mexico da lakle aduna Mexico da kari oidori buno se hojik khangdre se aduna Mexico ki beach sing asida ki hojik mi singa se yamna takle chatnadre aduga mafam sidagi mi su thokpa
ꯆꯠꯄ ꯍꯧꯗꯔꯦ ꯁꯤꯅꯤ ꯌꯥꯝ ꯐꯦꯁꯤꯅꯦꯇꯤꯡ ꯁ꯭ꯇꯣꯔꯤꯅꯤ ꯃꯁꯤ ꯐꯦꯁꯤꯅꯦꯇꯤꯡ ꯋꯥꯔꯤꯅꯤ ꯃꯤꯁꯇꯦꯔꯤꯌꯁ ꯇꯥꯏꯞꯀꯤ ꯐꯤꯁꯅꯤ ꯁꯃꯨꯗ꯭ꯔꯒꯤ ꯌꯥꯝꯅ ꯑꯔꯨꯕ ꯃꯐꯝꯗ ꯂꯩꯕ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯊꯣꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯤꯄꯥꯏꯍꯟꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯑꯉꯛꯄ ꯑꯃ ꯑꯣꯏꯁꯤꯅꯤ ꯃꯁꯤ ꯑꯩꯁꯨ ꯌꯥꯝꯅ ꯉꯛꯏ ꯀꯩꯅꯣ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯥꯕꯅꯤ ꯃꯁꯤ ꯁꯤꯌꯥꯔ ꯇꯧꯔꯒ ꯃꯁꯤꯒꯤ ꯅꯣꯂꯦꯖꯁꯤꯃꯗꯤ ꯈꯪꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯁꯃꯨꯗ꯭ꯔ ꯇꯣꯔꯕꯥꯟꯗꯤ ꯑꯩꯈꯣꯏ ꯂꯩꯇꯕꯅꯤꯅ ꯃꯁꯤꯒꯤ ꯑꯣꯔꯐꯤꯁꯁꯦ ꯑꯃꯨꯛ ꯎꯔꯔꯣꯏ ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯠꯀꯤ ꯃꯥध्यꯝꯁꯤꯗ ꯉꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯇꯥꯕ ꯐꯪꯂꯤ